ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯂꯩꯃꯖꯝ ꯂꯩꯀꯥꯏꯗꯒꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯕ ꯆꯍꯤ 10ꯗ ꯁꯨꯔꯤꯕ ꯃꯨꯀꯦꯁ ꯃꯐꯝ ꯈꯪꯗꯅ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ DGPꯒꯤ ꯑꯣꯐꯤꯁ DGP ꯃꯁꯥꯁꯨ ꯄꯥꯎ ꯐꯥꯎꯅꯖꯔꯦ ꯒꯕꯔꯅꯔ ꯃꯁꯥ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ DGP ꯑꯣꯐꯤꯁꯇꯁꯨ DGP ꯃꯁꯥꯃꯛꯁꯨ ꯄꯥꯎ ꯐꯥꯎꯅꯔꯒ DGPꯒꯤ ꯑꯣꯜ ꯇꯣꯞ ꯑꯣꯐꯤꯁꯤꯌꯦꯜꯁ ꯃꯁꯥꯃꯛ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯎꯅꯖꯔꯦ ꯎꯅꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯃꯨꯀꯦꯁꯁꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ PSꯗ 316 ꯂꯥꯟꯈꯤ ꯕꯤꯁꯦꯝꯄꯨꯔꯗ 340 ꯂꯥꯟꯈꯤ ꯂꯥꯟꯈ꯭ꯔꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯔꯦꯗ ꯑꯜꯇꯣꯁꯤꯗ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯐꯨꯇꯦꯖ ꯐꯪꯉꯤꯕꯁꯦ ꯑꯩꯈꯣꯏ ꯆꯤꯡꯅꯤꯡ ꯈꯨꯜ ꯌꯧꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ CCTV ꯐꯨꯇꯦꯖꯁꯤꯗ ꯆꯤꯡꯅꯤꯡ ꯈꯨꯜ ꯃꯁꯥꯃꯛꯇꯤ ꯌꯧꯗ꯭ꯔꯤꯕꯒꯤ ꯂꯝꯕꯤꯁꯤꯗ ꯃꯍꯥꯛꯅ ꯃꯅꯤꯡꯗ ꯍꯥꯏꯖꯤꯟꯈꯤꯕꯒꯤ ꯐꯨꯇꯦꯖ ꯑꯃꯗꯤ ꯐꯪꯉꯦ ꯐꯪꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯇ꯭ꯔꯦꯁ ꯃꯣꯕꯥꯏꯜꯒꯤ ꯇ꯭ꯔꯦꯁꯤꯡ ꯐꯪꯕꯁꯦ ꯑꯩꯈꯣꯏꯒꯤ ꯖꯧꯖꯥꯡꯇꯦꯛ ꯑꯦꯔꯤꯌꯥꯁꯤꯗ ꯗꯣꯃꯤꯅꯦꯇꯦꯠ ꯑꯦꯔꯤꯌꯥꯁꯤꯗ ꯐꯪꯉꯒꯁꯨ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯄꯔꯁꯟꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯕꯥꯏꯜ ꯇ꯭ꯔꯦꯁꯁꯤꯗꯤ 10 ꯀꯤꯂꯣꯃꯤꯇꯔ ꯔꯦꯗꯤꯌꯁꯇ ꯐꯪꯕꯅꯤꯅ ꯑꯗꯨꯗ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯂꯩꯔꯝꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯍꯣꯞ ꯑꯃ ꯊꯝꯃꯤ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯊꯤꯔꯤ ꯍꯥꯏꯕꯒꯤ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯝꯃꯤꯁꯤ ꯍꯣꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯊꯥꯗꯕꯤꯔꯒ ꯍꯧꯖꯤꯛꯇꯤ PRꯒꯤ ꯃꯇꯝꯅꯤ ꯗ ꯐꯨꯜ ꯔꯥꯏꯠ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅꯤ ꯐꯨꯜ ꯄ꯭ꯔꯣꯁꯦꯁ ꯊꯥꯗꯕ ꯌꯥꯔꯕꯅꯤ ꯐꯨꯜ ꯄ꯭ꯔꯣꯁꯦꯁ ꯊꯥꯗꯕꯤꯔꯒ ꯑꯃꯨꯛꯇꯪ ꯑꯉꯥꯡꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛꯇꯪ ꯀꯟꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯍꯣꯞ ꯊꯝꯖꯔꯤ ꯑꯩꯈꯣꯏꯅ ꯁꯣꯝꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯤꯡꯅꯤꯡ ꯈꯨꯜ ꯑꯦꯔꯤꯌꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯅꯤꯡꯒꯤ ꯂꯝꯕꯤꯗ ꯊꯧꯈꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯊꯝꯕꯤꯔꯛꯑꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤ ꯑꯗꯥꯏꯒꯤ ꯃꯐꯝꯗꯨꯗꯁꯨ ꯏꯆꯝ ꯆꯝꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯊꯝꯕꯤꯔꯛꯏ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜꯒꯤ ꯇ꯭ꯔꯦꯁꯤꯡꯗꯨꯗꯤ ꯖꯧꯖꯥꯡꯇꯦꯛꯇ ꯃꯣꯕꯥꯏꯜ ꯂꯩꯔꯒꯁꯨ ꯅꯣꯅꯦꯗ ꯊꯣꯛꯂꯛꯄ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯖꯒꯥ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯊꯝꯕꯤꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯊꯝꯕꯤꯔꯛꯑꯦ ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯕ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯝꯃꯤꯁꯤ ꯐꯔꯦ ꯑꯣꯖꯥꯅ ꯑꯗꯨ ꯍꯥꯏꯕ ꯂꯩꯕꯅꯤना ꯑꯩꯈꯣꯏ ꯐꯨꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯊꯥꯗꯕꯤꯔꯒ ꯐꯨꯜ ꯄꯥꯋꯔ ꯊꯥꯗꯕꯤꯔꯒ ꯍꯧꯖꯤक प्रेसिडेंट रूल्स लेरिबनी फुल पावर थादरगा आंगांगी पुंसीसे अमतंग कन्ना बोनसी मरमदी करिगिनो हायम तकिसु होय माना करि दोबै चलुइबनो याम लापना करि दोबै चलुइनो अदु म्यामदी वारिदुना होय मागी चलुबगी वारिदुना कोना माग महक लाकांद करि दोबै चलुइनो हाय वारिदुना अखोइना चैब्रा नोंगोंदा करि दोबै चलुइनो हायबदुगी वारिदुना तुंगाना थमसी क्वाइ फर्स्ट आंगांसी पुंसी मांगबा याबा नत्तबिना सिगी पुंसीसे हान्ना अमता कन्नब होनसी हौजिक अदुना अदुगी फोर्सेस लकोइन थमजरमी हौजिक आई सेक्युरिटी एडवाइजर गसु उनजगनी अदुना हौजिक लेरिबा कंसर्न अथॉरिटी का यामबा अदुम पाउ फोंगनजरी बिशेमपुर SP का पाउ फोंगनजरी बिशेमपुर OC का पाउ फोंगनजरी अदुना हौजिक एवरी सेक्युरिटी पर्सनल्स का पाउ फोंगनजरी अदुना हौजिक अकनबा प्रोसेस अथरी हाइबगी पाउ थंबिरक ngaतंग येंगनी अखोइसु पाउ लोइन फंगनी अकनबा एक्शन लखतिबा लखतबरा हाइबदुगी पुलिस पर्सनल की साइड तगी दी अकनबा चथबुदी चथरी अदुना हौजिक अतोपा साइड तगी अकनबा पावर अमा सेक्युरिटी पर्सनल्स की आर्मी फोर्स यावरागा अकनबा पावर सिनदबरदी मिकुप खरगी मखंगनी अदुना अखोइना तौरागदी याम फरे अदु तौरक्तरगदी अखोइ तौरक्तबै थबक इमा इवेंट म्याम खनरगा अखोइ केदौसिगे हाइबा पोत्तु म्याम खनरगा अखोइ मथंगी प्रोसेस चथजगनी हौजिबगी ओइनदी मखोइना तौरिबा थबक मकी अपडेट टू DGP ऑफिस से एंगोंदा आइना चंगुबदा पिबिरे थाजनिंग अतोप पाव मनम जॉइंट डिक्लेरेशन है वाफम सोशल मीडिया थादरप वरोल मार इन पुमसम जमी काउंसिल की तमथिना फुरखिबा साइ GSQ/GS की अनि की मरक्ट नेगोशिएशन अमसम जॉइंटली एग्री तौनख्रेबा वाफम फुंदोकनरकली कम्युनिटी अनिमकना शांति अमसम लैनबा हाइबद यनखेबा वाफम सोशल मीडिया सिंग थमनरकली अतोप थाजनिंग पाव मना मोंदुम महादेव की सिंगसांग परेंग हौजिक मई कना सकली है वाफम सु फुंदोकनरकली मखाताबा अनौबा अपडेट सब पाव मैम पुनंगमिने चैनल सुगी मैकेदी थमजरी मणिपुर टॉप चैनल की मैकेदी मरुएबी इपाउसंग मैमना थमजरी हान दिल्ली द सही सिदा मई साकपगी थौदोक मी सीबी सांगसादा 67.57 हंदखियना DSF न रिपोर्ट तौखरे दिल्ली द सही सिगी जनवरी अमदगी मार्च तरागा मथै फावबद मई साकपगी थौदोक सिंग मियोय तरागा निथुय सिखिबगा लोइनना ममांग सही की हाइदिब मतम सिगी मनुंग मियोय 39 सिखिबगा येंगनबदा सादा हुमफुगत्रे का पोइन यंखैगत्रे हंदखियना दिल्ली फायर सर्विसेस DFS न फोंदोखरे मई सापगी थौदोकसिंग मी सिबिगी मसिंग हंथबगी मथक्ता ममांग सहीदगी चलिब सही सिदना मई सापगी थौदोक मसिंगसु हंथब उबा फंखियना DFS न हाय अदुबु मई सापगी थौदो अमसुम असिगुम थौदोकता मी सिमिना थोपगी सांग हंथजब तारबसु मखातानदि अदुमक थोकली ख्वाइदिगी नौबो ओइना लायपापोक नुमिता इस दिल्ली की अनंत बिहार लेबा AGCR कनक्लेव मनाक थोकिबा मई साकपगी थौदो अमदना मसिन मनाव अनि यावना मियोय हुमसिकी DSFC डाटा मतुंग सही सिगी जनवरी थादा लेबाकी कोनुंगसिदा मई साकपगी थौदोकसिंगदा मियोय तरुक सिखिबगा लोइनना फेब्रुवारी थादा मियोय अनि अमसु मार्च 13 फावबना मियोय मरी सिखी
ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗꯅ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯃꯤꯑꯣꯏ 15 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯃꯤꯑꯣꯏ 13 ꯑꯃꯁꯨꯡ ꯃꯥꯔꯆ 13 ꯐꯥꯎꯕꯗꯅ ꯃꯤꯑꯣꯏ 6 ꯁꯤꯈꯤ ꯍꯥꯏꯅ ꯗꯥꯇꯥ ꯑꯗꯨ ꯎꯠꯂꯤ꯫ ꯗꯥꯇꯥ ꯑꯗꯨ ꯄꯜꯂꯗꯨꯅ DFSꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏꯈꯤ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯁꯤꯗ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯃꯁꯤꯡꯅ ꯍꯟꯊꯕ ꯎꯕ ꯐꯪꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ ꯑꯃꯁꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ DFSꯅ ꯃꯩ ꯆꯥꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯜ 2,993 ꯐꯪꯈꯤ꯫ ꯆꯍꯤꯁꯤꯒꯤ ꯖꯅꯋꯥꯔꯤ ꯑꯃꯁꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯅ ꯑꯁꯤꯒꯨꯝꯕ ꯀꯣꯜ 2,013 ꯐꯪꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯍꯥꯏꯈꯤ ꯃꯃꯥꯡ ꯆꯍꯤꯗ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯁꯤꯗ ꯊꯣꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯄꯨꯟꯅ ꯃꯤꯑꯣꯏ 113 ꯁꯤꯈꯤ꯫ ꯍꯥꯏꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗ ꯃꯤꯑꯣꯏ 15 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ 13, ꯃꯥꯔꯆꯇ 12, ꯑꯦꯄ꯭ꯔꯤꯜꯗ 4, ꯃꯦꯗ 8, ꯖꯨꯟꯗ 19, ꯖꯨꯂꯥꯏꯗ 1, ꯑꯣꯒꯁꯇ 5, ꯁꯦꯞꯇꯦꯝꯕꯔꯗ 3, ꯑꯣꯛꯇꯣꯕꯔꯗ 9, ꯅꯕꯦꯝꯕꯔꯗ 11 ꯑꯃꯁꯨꯡ ꯗꯤꯁꯦꯝꯕꯔꯗ 4 ꯁꯤꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯏꯪ 2014ꯗ ꯅꯨꯄꯤꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯍꯟꯊꯈꯤ ꯍꯔꯤꯌꯥꯅꯥꯒꯤ CM ꯍꯔꯤꯌꯥꯅꯥꯗ ꯏꯪ 2014ꯗ ꯅꯨꯄꯤꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯒꯤ ꯊꯧꯗꯣꯛ ꯆꯥꯗ 18.3 ꯍꯟꯊꯕ ꯎꯕ ꯐꯪꯈꯤ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯥꯎꯁꯇ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯌꯔ ꯁꯤꯡꯍ ꯁꯥꯏꯅꯤꯅ ꯍꯥꯏꯈꯤ ꯁ꯭ꯇꯦꯠꯁꯤꯗ ꯏꯪ 2019ꯗ ꯅꯨꯄꯤꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ 19,939 ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯗ ꯃꯃꯥꯡ ꯆꯍꯤꯗ ꯀꯦꯁ 7,939 ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ꯫ ꯏꯪ 2019ꯒ ꯆꯥꯡꯗꯝꯅꯕꯗ ꯏꯪ 2014ꯗꯅ ꯁ꯭ꯇꯦꯠꯁꯤꯗ ꯔꯦꯞ ꯀꯦꯁ ꯆꯥꯗ 19.3 ꯍꯟꯊꯕꯒ ꯂꯣꯏꯅꯅ ꯒꯦꯡ ꯔꯦꯞꯀꯤ ꯀꯦꯁꯅ ꯆꯥꯗ 19.8 ꯍꯟꯊꯕ ꯎꯕ ꯐꯪꯈꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯍꯥꯎꯁꯇ ꯈꯪꯍꯟꯈꯤ꯫ ꯑꯇꯩ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯃꯤ ꯍꯥꯠꯄꯒꯤ ꯀꯦꯁ ꯃꯁꯤꯡꯅ ꯏꯪ 2019ꯗꯒꯤ 23ꯗ ꯆꯥꯗ 8.9 ꯍꯟꯊꯈꯤ꯫ ꯏꯪ 2019ꯗ ꯃꯤ ꯍꯥꯠꯄꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ 1,069 ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯗ ꯏꯪ 2023ꯗ 963 ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯊꯝꯈꯤ꯫ STAC ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯑꯦꯇ꯭ꯔꯣꯁꯤꯇꯤꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯂꯧꯈꯠꯄ ꯀꯦꯁ ꯃꯁꯤꯡ ꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯆꯥꯗ 30.7 ꯍꯟꯊꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯏꯪ 2019ꯗ ꯑꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯦꯁ 1,913 ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯏꯪ 2023ꯗ 1,097 ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ꯫ ꯁ꯭ꯇꯦꯠꯁꯤꯗ ꯀ꯭ꯔꯥꯏꯝꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄꯗꯒꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯍꯔꯤꯌꯥꯅꯥꯗ ꯏꯪ 2018ꯗꯒꯤ ꯏꯪ 2023 ꯐꯥꯎꯕꯗ ꯃꯤ ꯍꯥꯠꯄꯗ ꯐꯥꯕ ꯅꯨꯄꯤꯒꯤ ꯏꯖꯠ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯂꯨꯠꯄꯥꯠ ꯇꯧꯕ ꯑꯃꯗꯤ ꯁꯤꯗꯨꯜ ꯀꯥꯁ ꯑꯃꯁꯨꯡ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕꯁꯤꯡꯗ ꯆꯠꯊꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ FIR 1,18,000 ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ꯫ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯍꯥꯠꯄꯒꯤ ꯀꯦꯁ 6,339 ꯌꯥꯎꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯦꯛꯋꯤꯁ 12,983 ꯐꯥꯔꯒ ꯂꯣꯏꯅꯅ ꯀꯦꯁ 95.23 ꯁꯣꯜꯕ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕ ꯃꯤ ꯐꯥꯕꯒꯤ ꯀꯦꯁ 12,993ꯒꯤ ꯃꯅꯨꯡꯗꯁꯨ ꯆꯥꯗ 97.67 ꯁꯣꯜꯕ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯏꯪ 2018ꯗꯒꯤ ꯏꯪ 2023 ꯐꯥꯎꯕꯗ STAC ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯑꯦꯇ꯭ꯔꯣꯁꯤꯇꯤꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯀꯦꯁ 8,763 ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯒꯤ ꯃꯅꯨꯡꯗ ꯆꯥꯗ 97.15 ꯁꯣꯜꯕ ꯇꯧꯈ꯭ꯔꯦ꯫ ꯀ꯭ꯔꯥꯏꯝꯁꯤꯡ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯍꯔꯤꯌꯥꯅꯥ ꯒꯚꯔꯟꯃꯦꯟꯠꯅ ꯖꯦꯔꯣ ꯇꯣꯂꯔꯦꯟꯁꯀꯤ ꯊꯧꯁꯤꯜ ꯆꯠꯊꯔꯤ ꯑꯃꯗꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯂꯥꯛꯁꯤꯟꯅꯅꯕ ꯑꯃꯁꯨꯡ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯉꯥꯛꯅꯕꯒꯤꯗꯃꯛ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯁꯛꯇꯤ ꯄꯤꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯁꯥꯏꯅꯤꯅ ꯍꯥꯎꯁꯇ ꯊꯝꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯗꯅꯕꯒꯤꯗꯃꯛꯇꯁꯨ ꯒꯚꯔꯟꯃꯦꯟꯠꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯂꯧꯈꯠꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯔꯤꯌꯥꯁ NEET ꯕꯥꯏꯑꯣꯂꯣꯖꯤ ꯁꯉꯥꯏꯄꯨꯔꯧ NTA NEET UG ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯑꯦꯗꯃꯤꯁꯟ ꯍꯧꯖꯔꯤ꯫ ꯀ꯭ꯂꯥꯁ 10 ꯊꯥꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯊꯥ 4ꯒꯤ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯑꯃꯗꯤ ꯀ꯭ꯂꯥꯁ 12 ꯊꯥꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ NTA NEET UG 2026ꯒꯤ ꯊꯥ 9ꯒꯤ ꯇꯥꯔꯒꯦꯠ ꯀꯣꯔꯁ ꯄꯤꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯐꯦꯀꯜꯇꯤꯁꯤꯡꯅ ꯇꯥꯛꯄꯤꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯀ꯭ꯂꯤꯌꯔ ꯕꯦꯁꯤꯛ ꯀꯟꯁꯦꯞꯇ, ꯏꯖꯤ ꯃꯦꯃꯣꯔꯤ ꯇ꯭ꯔꯤꯛꯁ, ꯔꯤꯒꯨꯂꯔ ꯇꯦꯁꯠ ꯁꯤꯔꯤꯖ, PYQ ꯑꯦꯅꯥꯂꯥꯏꯁꯤꯁ, ꯃꯣꯛ ꯇꯦꯁꯠꯅꯆꯤꯡꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯇꯤꯛ ꯆꯥꯅ ꯏꯀ꯭ꯋꯤꯞ ꯑꯣꯏꯔꯕ ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁꯔꯨꯝ ꯐꯦꯁꯤꯂꯤꯇꯤꯁꯨ ꯄꯤꯖꯔꯤ꯫ ꯃꯥꯔꯆꯀꯤ ꯇꯥꯡ 10 ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 3 ꯗꯒꯤ ꯀ꯭ꯂꯥꯁ ꯑꯁꯤ
ꯑꯁꯤ ꯃꯊꯪꯁꯤꯅ ꯍꯧꯖꯔꯒꯅꯤ ꯊꯨꯅ ꯂꯥꯛꯄꯤꯗꯨꯅ ꯃꯤꯡ ꯆꯟꯕꯤꯌꯨ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯔꯤꯌꯥꯁ ꯅꯤꯠ ꯕꯥꯏꯑꯣꯂꯣꯖꯤ ꯁꯉꯥꯏꯄꯨꯔꯧ FCI ꯔꯣꯗꯇ ꯂꯥꯛꯄꯤꯗꯨꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ 7005534385 ꯅꯠꯇ꯭ꯔꯒ 7005376151 ꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯃꯔꯣꯝꯗꯅ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯗ꯭ꯔꯥꯏꯕ पंजाब पुलिस ने स्टेट से मफम कयामुक्त लेप्तन रेड सिंह चथरी हाउस स्टेट सिंह थून ड्रग की मयोक्त चथरीब ड्राइव की सरुक पंजाब पुलिस नंग मफम 990 हेनबदा रेड सिंह चथखीबग लोइनना ड्रग ललोन चामग 19 फगटख्रे है सीनियर ऑफिसर अमन फोंदोख्रे मखोई थारग सुपनगी नुमित 19 की मनुंग फगटखीब ड्रग स्मगलर मसिंग 1900 हेले है वफमसु ऑफिसर अदुन फोंदोख्री स्पेशल डायरेक्टर जनरल ऑफ पुलिस आरपीट शुक्ला फोंदोक हौजिक ड्रग की मयोक्त चथरीबा ड्राइव की सरुक पुलिस स्टेट की तोान तोान मफम 990 रेड सिंह चथकी की रेड सिंह ड्रग स्मगलर चामगा 19 फाबग लोइनना सुपनगी नुमित 19 की फाखिब ड्रग स्मगलर मसिंग 1900 हेले ngarang फाखिब मियोइसिंग अदुदगी हेरोइन ग्राम 950 मरी टैबलेट इंजेक्शन 1939 सेल लुपा लाख 1.47 फोगटखी है मांगना फोंदोक्ली स्पेशल DGP की ngarang नोंग मसुबना चथखीब ऑपरेशन अदुदा पर्सनल 1970 हेनबना साबा पुलिस टीम चनी के यंखै हेनबना सरुक याबग लोइनना सिंगनबा मियोइ 70 चेक तोखी डायरेक्टर जनरल ऑफ पुलिस DGP गौरव यादव की डायरेक्शन मतुंगिना ऑपरेशन स्टेट की डिस्ट्रिक्ट पुनमक्ता मतम अवतर चथखीबनी पंजाब तगी ड्रग की प्रॉब्लम मुथत्रीब फाव असुगुम ऑपरेशन सिंग मखातन चथखीगने हेनसु शुक्लाना फोंदोक्ली पनमयाबरी जनवरी 19 पंजाब की चीफ मिनिस्टर भगवत मन्ना स्टेट असिबु ड्रग फ्री ओहनबगीदमक था अहुंगी मतम थाखीबनी ड्रग की प्रॉब्लम की मयोक्त लौखलीबा थबक सिंग येंगसिननबगीदमक स्टेट गवर्नमेंट मियोई मंगाना साबा कैबिनेट सब कमिटी अमसु सेमख्रबनी शुक्लाना की मखोइन निशा ओइने सिजनब टैबलेट सिंग योनब थिंगनब मदी हिदाक योनबग मरी लेनबा नॉर्म्स रेगुलेशन सिंग गाखननबा ngarang पुलिस ना डिस्ट्रिक्ट मंगा फतेहगढ़ साहिब लुधियाना रूरल लुधियाना खनामसुम मलेकोटला लेबा हिदाक योनब दुकान सनीगा मार्फगु मथुसु चेक तौखियारी हाउजी AAP गवर्नमेंट ड्रग की मयोक्त चथरीब कैंपेन असी सिंथानिंगाई ओइना माई पाकपा उब फंगली हैना आम आदमी पार्टी AAP पंजाब की प्रेसिडेंट वसुम कैबिनेट मिनिस्टर अमन अरोरा फोंदोरकली हैनसु पाउस मखातारी अदुगो तेंदक नसुमना म्यामना थमजरमगी हाउसको इनदी म्याम पाउस मतंग से सिंजरगे मसु मखाता बनो बापदेर म्याम पुनंग मिन सेन चैनल सुगी मेकेदगी म्याम फमदा मखाता थमजरी